ꯑꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯉꯁꯤꯒꯤꯁꯤꯅ ꯄꯥꯟ ꯏꯔꯣꯟꯕ ꯍꯥꯏꯗꯤ ꯃꯤꯅ ꯍꯥꯏꯔꯛꯑꯦꯕ ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯕꯤꯔꯣ ꯍꯥꯏꯗꯤ ꯏꯀꯥꯏ ꯊꯕꯤꯒꯗꯣ ꯑꯩ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯗꯥꯏꯕꯦꯇꯤꯁ ꯀꯩꯀꯥꯗꯨꯒꯨꯝꯕ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕꯅꯤꯅꯀꯣ ꯌꯥꯝ ꯆꯥꯕ ꯈꯣꯠꯄꯗꯣ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯍꯥꯏꯅ ꯇꯧꯖꯔꯤ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯆꯝꯐꯨꯠ ꯂꯩꯔꯦ ꯍꯥꯏꯗꯤ ꯏꯁꯀ꯭ꯋꯥꯁꯀ ꯀꯣꯝꯄ꯭ꯔꯦꯛꯀ ꯀꯩꯅꯣꯒ ꯆꯨꯀꯆꯥꯛꯀ ꯀꯣꯔꯟꯒ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯀꯩ ꯍꯥꯏꯗꯨ ꯆꯝꯐꯨꯠ ꯐꯨꯠꯂꯤꯅꯦꯕꯀꯣ ꯊꯨꯝ ꯍꯥꯞꯄꯒ ꯑꯗꯨꯒ ꯁꯤꯒ ꯌꯦꯔꯨꯝ ꯂꯩꯔꯦ ꯀꯩꯁꯨꯝ ꯌꯥꯝꯕ ꯃꯊꯦꯜ ꯅꯠꯇꯦ ꯑꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯁꯦ ꯅꯣꯡꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒ ꯏꯁꯀ꯭ꯋꯥꯁ ꯄꯥꯟ ꯏꯔꯣꯟꯕ ꯍꯥꯎꯋꯦꯕ Pan iron khóa không? ꯃꯌꯥꯝꯅ ꯑꯩꯅ ꯂꯥꯜꯂ ꯆꯥꯕꯗꯨꯒ ꯃꯤ ꯈꯔꯅ ꯍꯥꯏꯗꯤ ꯃꯤꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯀꯣꯃꯦꯟꯗꯀꯣ ꯍꯥꯏꯗꯤ ꯂꯥꯜꯂ ꯆꯥꯕꯤꯌꯣ ꯑꯗꯨꯝ ꯄ꯭ꯂꯦꯠꯇ ꯆꯥꯔꯣ ꯍꯥꯏꯅ ꯑꯗꯣ ꯃꯊꯪꯗꯤ ꯄ꯭ꯂꯦꯠꯇ ꯑꯣꯏꯅ ꯆꯥꯖꯔꯛꯑꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯃꯊꯪꯗ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯀꯤꯖꯔꯦ ꯆꯥꯛ ꯌꯥꯝ ꯆꯥꯔꯔꯣꯏ ꯃꯊꯪꯗ ꯀꯩꯅꯣ ꯍꯥꯏꯔꯗ ꯀꯣꯔꯤꯌꯥꯟꯗ ꯃꯤ ꯑꯃ ꯁꯤꯔꯒ ꯆꯥꯛ ꯌꯥꯝ ꯆꯥꯕꯗꯩ ꯁꯤ ꯍꯥꯏꯕ ꯀꯤꯖꯩꯌꯦꯕ ꯃꯨꯛꯕꯥꯡ ꯇꯧꯕꯗꯩ ꯁꯤ ꯍꯥꯏ ꯑꯗꯨꯅ ꯀꯤꯖꯩ ꯁꯤꯗꯣꯛꯈ꯭ꯔꯗꯤ
ꯁꯤ ꯄꯥꯏꯔꯒ ꯈꯨꯍꯥꯎ ꯑꯃ ꯂꯩꯅꯤ ꯑꯩꯁꯤ ꯅꯍꯥꯟꯉꯩ ꯉꯁꯤꯗꯤ ꯅꯍꯥꯟꯉꯩ ꯅꯠꯇꯦ ꯅꯍꯥꯟꯉꯩ ꯁꯨꯝ ꯁꯤꯝꯄꯜ ꯆꯥꯏ ꯉꯁꯤꯁꯤꯗꯤ ꯈꯔ ꯍꯥꯏꯗꯤ ꯏꯁꯄꯦꯁꯦꯜ ꯑꯣꯏꯅ ꯆꯥꯒꯦ ꯄꯥꯟ ꯏꯔꯣꯟꯕꯗ ꯏꯁꯄꯦꯁꯦꯜ ꯑꯣꯏꯅ ꯆꯥꯔꯛꯏꯅꯦ ꯄꯥꯟ ꯏꯔꯣꯟꯕꯁꯤꯒ ꯑꯩ ꯆꯝꯐꯨꯠꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯨꯒ ꯃꯌꯥꯝ ꯑꯍꯥꯟꯕꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯝ ꯍꯩꯖꯟꯗꯦꯕ ꯑꯗꯨꯅ ꯍꯩꯇꯦ ꯍꯥꯏꯁꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯗꯤ ꯃꯊꯪꯗ ꯍꯥꯏꯗꯤ ꯇꯞ ꯇꯞꯅ ꯁꯨꯝ ꯐꯖꯍꯜꯂꯛꯀꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨꯁꯨ ꯌꯥꯝ ꯐꯖꯗ꯭ꯔꯤꯑꯕꯀꯣ ꯑꯗꯨ ꯇꯞ ꯇꯞꯅ ꯁꯨꯝ ꯐꯖꯍꯜꯂꯛꯀꯦꯕ ꯚꯤꯗꯤꯑꯣꯁꯦ ꯆꯥꯛ 자. 자. 그것도. 그거 봐요. ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯔꯝꯒꯅꯤ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯋꯥ ꯉꯥꯡꯕꯗꯅ ꯂꯩꯒꯁꯦ ꯂꯣꯟꯁꯤꯜꯂꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ